इमेज पाउदम येंगबिरिबा ख्वाई किबुकपो तम कुमार नारेम तराम लोक सबलोइना ngasi मरोइबा पाउ पिजरी इंडिया ना निंखा तंबो फंगलखिबा सही हुब्रामा सुबगी मोटरबाइक रैली अनि ngasi सिमिस्टर एन बिदेना हप्ता कांजिबुंगि लमथाखरे इंडिया की मचु अहोंगी फिराल आईएनए मार्टियस मेमोरियल कॉम्प्लेक्स ता यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन चिंखतखरे मणिपुर निंखा तमलुकपगी सही हुमरा तरुक सुरुकपगी थोरम मफम कया पांथोकनखरे लोइना सासिनबा वेबसाइट सिंग अदुना मियामना नमथाक तोरंबा मियोय अनि दिल्ली पुलिसना फारे हौजिक मपुंगबा पावलो बिदसी इंडिया ना निंखा तंबा फंगलखिबा सही हुमद्रामा सुबगी पालन थौरमगा मरी लेनना पांथोकलिबा आजादी का अमृत महोत्सव की स्वरूप अमा ओइना ngasi मणिपुर पुलिस डिपार्टमेंट सिंदुना इम्फालदगी मोइरांग फाववा चटकदबा मोटरबाइक रैली अनि ngasi ayuk se Mr. N. Birena Imphal gi hapta kangjibungdagi lamthakre ngasi lamthabagi thoramduda Minister MLA Singh DGP P. Donglen Chief Secretary Dr. Rajesh Kumar Police ki makok thongba official sing amadi miyoy kya saruk yake ahan bada Mr. na Imphal dagi mausat kadaba bike rally da saruk yaba lakhiba tongan ba rider group sing bu taran okpaga loinana rider sing na India na ningtam kiba amadi lebak asigi apunba saktam sagatpada manipuri singsu asabu thorang yari haibagi paujel sandok lamnaba phongdokke masida natana rally asida saruk yariba riders sing tek ta kaidana halaknaba chief minister na isorim hamdasu thoni jake anisuba rally adu moirangi INA Martius Memorial Complex ta namthungadabani rally adu da saruk yaba lakhiba riders sing busu chief minister na halau time okay rally adu Minister na ayupung mapan lom tabada hapta kagjibung degi lamthake madura Minister na phongdokhibada miyebna pokliba sei mama leba kidabang deni haibasi mariba kidamak thawai na pontha pikhiba lamdam sigi athoba thubsing asi ta asina aikoi da takle wakhalon sing asi aikoi na thagonaduna apunba India ma saminasi hainasu mangna phongdokke sei asigi jun kulumdoida kaksing warida sek suwa nan local ama हाटखिबा अमसुंग जुलाई 9 दा इम्फाल ईस्ट की अंड्रो पुलिस स्टेशन की मनुंग सन लेबा चोल सिंजिन दा पोटचै योनबा चटपा नन लोकल मा हाटखिबा थोडोक सिंग असिदा सेनब सिंगनी हाइबा पेले की कैडर 9 फगतपा ngamle हाइरि फगलबा पेले की कैडर सिंग अदो ngasi SP थवाल की ऑफिस दा पाउमी सिंग की ममांग दा पुथोकलेदुना SP थवाल जोगेश चंद्र हाविजम IPS ना फोनोखिबदा hayang pangthokkadaba Independence Day thorum ase ayatpa apanba pinaba lona thingkhraba lahulup singna honare haibagi pau phangbadagi section thorang lokhot poina CDO thawal amadi 16 AR gi timna thiba humbagi thabak sathabada PL gi cadre sing adu phagat pangam kibani hairi SP na makhata na phonu kibada CDO thawal amadi 16 AR gi tim amana yaripok kathil area da khonglei thuna Sangsinduna Tiba Humba Amadi Asset Auction Stake Tobagi Tabak Satraba Matung Nong Sukna Tawal Impal East Impal West Amadi Kaksing District Ke Mahom Singda Pokhai Yaba Polam Singi Kongul Libada Pelagi Gaderni Haiba Sahi Noriba Nupamacha Amayauna Mio Nipan Kulaiga Konana Pagat Pangam Kivani Parva Mio Singadudi Andro Kuman Nungyungbi Dagi Singakam Basinda Singh Sahi Kuntang Nipan Alice Kambaton Apokpa Sis Ningtembi Kaksing Ningtho Lekai Dagi Warangtem Jites Sahi Kunganitoy Apokpa Marangtem Sanjit Morang Konjengbam Maning Lekai Dagi Konjengbam Romeo Sahi Kunipan Apokpa Konjengbam Raghu Andro Labazum Singh Lekai Dagi Panjobam Rabi Alice Luangamba Sahi Kuntaruk Apokpa Pikola Kaksing Wadi Salam Lekai Dagi Salam Mangizau Sahi Yankai Manga Apokpa Lekidraba Salam Tombi Luker May Lekai Impal West Dagi Naurem Manu Sahi Kunga Humdoi Apokpa Naurem Nobin Kaksing Wadi Saban Bamon Lekai Dagi Samurai Lapam Akas Elais Muston Salma
Sahi Taragamapan Apopa S. Raiso Sarmani, Paramio Singh, Adudagi, Magazine Yauba, Smith and Wesson 9mm pistol Ama Amasung, Magazine Yauba, Beretta 9mm pistol Ama Kapayariba, 9mm Maru Kuntrag Manga Amadi hand grenade Ani Pangbangam Le Haike. Hoki by Kuikuida Kaxing Wairida Jungi Tankulum Doida non local Mahapada Geneva Mui Siumachida Yauri Aduga Androgi Wikapta July Itang Nipanda non local Mahaki Basisu for Pariba Pieleke and Marista Suyaure Aduna Makoising as Yakoina Parmatunda Aingi Chapchava Legalation Lokanaba Yaripo Police Station Sinaraga Makoki Kesamani Statore Aduna Pakataba investigation Chatagani Aduga Masida Kogi non local security target na Hakiba Masung Togodo plan Mam Lenamasingado go investigation the Loina Chapchava Titopanga Magani I say I Masimtam Mamtamzaki Bharana Ninka Tamlak Pasai Humrama Surak Pagi Satarak Liba Ajadika Amrit Mahosab Saruk Ama Oina Nasi Moirang the Liba INA Martyrs Memorial Complex Ta Zatigi Machu Hungi Firal MP Lok Sabha MOS Education and External Affairs Government of India Dr. R.K. Ranjanna Singhatpagi Thoram Ama Pangtokre District Administration Bisnupurna Sinduna Pangtokiba Thoram Adura Education Minister T.S. Basantakumar Chairman MSP T.L. Suoriba MLA Thangati Robindro MLA Moirang T.H. Santi MLA Oiram I. Nalini Chairman LDA M. Asni Kumar Su Saruk Yake, Thromadura MP Lok Sabha Dr. R.K. Ranjanna Jati Gifiral Sikhatlaba Matung MP Amade MLA Singa Loinana Netari Swasandra Boskim Mitamda Laisu Katunai Kai Kumnabot K. Surasampurda Leva Basic with Troop Amana Guard of Honor Rastriya Salute Piva Loinana Jati Yisaisu Saki. Thromaduga Mari Lainana INA Freedom Fighter or number Singi Masamasu Singda Ikai Kumnaba Utpaina Achamba Kudol Posixu MP Dr. R.K. Ranjan Amadi Education Minister T.S. Basantana PK India Gi Humra Mark Suba Ning Tamba Numit Kamari Lainana Sathar Liba Azadika Amit Mahosab Thorongi Saruk Ama Oina District Administration Kaxing the Sindurang Asisu Harghar Tirangagi Miamda Miam ki khongset sat khre miamna India ki masu hong ki firal paiduna Kaxing DC office complex tagi hoduna Kaxing Kaithel phawa sat kiba khongset aduda DC Kaxing Somwarji Salam SP Kaxing Srevets DC office ki staff sing district level officers sing amadi staff sing anganwadi workers sing asha sing amadi local club ki muse sing su sarup yakhe ngasi ayuk district administration amadi Jirbam district police na sinduna Humdamar Soba Independence Day Gamari Lainana Harghar Tirangagi rally Satkre rally Aduda police personnel CRPF Forest Department RPSF police personnel ki family sings Saruyaki Armed Forces Ex-Servicemen Welfare Association Afeshwana Adok Jila Sainik Board AZSB Thawalamasung 16 ARB Company ga kusum narga ngasi Harghar Tirangagi Thoram Thawal Tomjing the Leba 16 ARB Company Complex Manung the Leba AZSB office Mamang the Pangtokre Thromaduda Afeswagi President Retired Wing Commander AK Deven Singna India ki Masu Hongi Firal Pahenki Amadi 16 ARB Company ki Personnel Singna India ki flag ta ikai khumna bot ke Harghar Tirangagi Thoram Asi Ngasi Rural Voluntary Services RBS Wangwal May Lekai na Sinduna Organization Asina Salaiba Iramdam Ningol Sanglen Open Shelter for Girls Wangwal da Pangtokre Wangwal GP gi Pradhan Ice Manichandra MCPCR gi member KH Jitender Wangwal GP gi ward member L Ibutombi Amadi N Khomdonbina Athoiba Mitung Singh Oina Saruk Yaduna Pangtokiba Throm Aduda Pradhan Manihana India gi Masu Home gi Firal Singkhatuna Hodoki Amadi Home gi Nupimasa Angang Sing Amadi Makhoigi Anakpa Imung Manung Singda India gi Masu Hongi Firal Yantoki Home Asigi Angang Sing Nasu Cultural Showcase so Wotki Coalition for Indigenous Rights Champion Sidka Manipurna Matam Kayagi Mamanggi British ki Makutagi Manipurna Ningkha Tamba Panglakiba
14th August 1947 bu Manipur Independence Day haina pangthoktuna lakpagi manungsana ngasisu kaibida leiba mana singda ayuki pung 8 taba matamda malem puba pakhang bagi pafal tongba firal singkhatuna 76 Manipur Independence Day ki thoram pangthokre ngasi ki thoram aduda Samrendra Thoksom President Sitka Longjam Ratan Kumar President Harikon Arcade Tharaksana President Westdev Mutum Churamani President Loksal Amadi Wahengbam Luang Lema Secretary Ikalna Mitunglen Singh Oina Saruk Yakhe Agastra Maribu Manipur Independence Day Haiduna Manipur gi Kasin Koya Singh Thungna Amasung Manipur gi Mapanda Kundariba Manipuri Singna Pangthoktuna Lakli Masigi Saruk Ama Oina Ngasi Zirbam Dasu Manipur Students Federation MSF District Committee Zirbam Democratic Students Alliance of Manipur Desham Kalipak Students Association KSA Jiri Development Organization JDO Amade Zirbam District Laiba Tongan ba CSO Singh Nasu Papal Yakba Firan Singhatuna Umda Taruk Suba Manipur Ningkha Tamrukpagi Thorom Pangthok Naki Amram Dasu Amiko ki President Fairujam Nando Luang na Singba team Amana Haukiba August Mapandagi Assam ki Hozai da Laiduna Hozai Amadi Lanka ki Khul Kayagi Maitei Amadi Maitei Pangal Singa Unaduna Manipuri Singi Apunba Pangal Ama Semgut Nabagi Pandamda Kuja Singa Wari Watai Sanakra Matungda Ngasi Agastra Marida Hozai ki Tongan ba Khul Mangada Mapam Singdugi Club Sing Amadi Kuja Singh na Saruk Yaduna Manipur Independence Day ki thoram ibudo pakhang bagi Pafal Yakba Firal Singkhatuna Pangthokre Emuko Tim Aduna Hozai Thangta Association Asina Sinduna Oza Sipon Kuman General Secretary Hozai Thangta Association gi Makhada Sahitra Mathoi Phawbagi Manungda Leiba Angang Singda Thangta Tambiriba Aduda Pungi Thawat Poina Amuko na Lupa Lishing Taragi Mateng Su Pangkhe Firan Singkhatkiba Mafam Singh Adudi Kathatoli Udaipur Bishnupur Moina Pathar Amadi Jugizan Rajbari Dani Kathal Koli Udaipur Bishnupur Moina Pathar Amadi Jugizan Rajbari da Lamdam Singh Adugi Sangnai Bemio Singh Loinana Yauna Firan Singkhatpagi Thorom Singh Adu Pangthoki Manipur Ningkha Tamkibagi Agastra Mari Numit Asibu Nixing Dura Ngasi Maitei Council More Amadi Emsu Technopol District Committee Anina Sinduna More Town Parking da Papal Yakba Firan Singkhatpagi Thorom Pangthokre Ngasi Thorom Aduda All Community Development Organization More Kha Nungpok Apun Manupi Lop Nupi Khunai Chakhot Lamjing Lop Amadi Lining Thau Sanamahi Puya Santhok Lop ki Mioi Kayana Saruk Yaki Dhanamun Juri University ke Vice Chancellor Oriba Nongmai Them Rajmohana Iba Marie Curie Hainaming Thonba Lairik Nainabagi Throm Amangasi Library Information Center Kaksing Gibi Punsangda Saitya Seva Samiti Kaksing na Sinduna Pangthokre Ngasi Pangthokhiba Lairik Nainabagi Throm Aduda Lairik Nainaroi Oina Dr. N. Pramodini na Puwari gi Matangda Marie Curie Dr. Chirom Rasketan na Lairik Asigi Loan Amadi Kurida Miyeng Ama Sarchan Thiamna Lairik Asida Serengi Ihol Pungdang Koi Luangna Pungning Loksingbu Yakai Haliba Marie Curie Ranjit Inthong Jana Sumang Lilada Marie Curie Amadi Sangnariba Aiba Khetribirina Nobel Ama Oina Marie Curie Haiba Hiram Singh Sida Masa Khaina Miyamda Nainaduna Makhoi Oiba Tongan ba Warol Singh Thamki Ngasigi Laik Nainabagi Throm Aduda Manipur Language Advisory Board ki convener Nongmai Them Kiran Kumana Lairik Nainabagi Watem Oina Saruk Yaki Ngasigi Throm Adu Losilakpada Miyamda Nixingduna Lehounaba Haiba Throm Amas Su Utuna Miyamda Khangan Ki Tapatsya a Center for Performing Arts Singjamai Wangma Pebia Pandit Laikai Imphal East Manipurna Tapasya Training Center Kaksinga Kusamraduna Ministry of Culture Government of India ki Sentang Makhada Ariba Palagi Mel Traga Nithoi Amasung Nat Sankritalagi Mel Tra Nithoi ki Matangda Tha Amasung Satrakba Workshop Cum Production Ngasi Losin Kre Ministry of Culture Government of India ki Foundation and Production Grant Scheme gi Makhada Sahi Asigi July Tara Dagi Hoduna Satrakhiba Workshop Cum Production Losin Bagi Thorom Aduda Kaksing District ki Kaksing Thau Laikai the Leiba
Radha Krishna Mandopta Pangthoki Thoram aduda Ranganiketan Manipur gi Chairman Ajit Das na athoiba mithung Krishna Chandra Das Elias Narim Chandramani na Thromapu amasung Yangkhom Raju Associate Professor Kamru College Kaksing na akhanaba mithung aina saruk yakhe Thromgi manung sanna workshop aduda saruk yakiba singda sakang se yenthokhi baga loina na mel try thoi ariba pala amasung mel try thoi nat sakritan su utki Manipur Site Samiti Thawal gi site gi manasing lanthokpa amadi samiti gi sahi gi chepong yening amasung lairik sumthang makhong thiba phong bagi thoram ama ngasi Thawal Okram da leiba Waikhom Mani Girls College gi mini auditorium da pangthokre thoram aduda Khambok Assembly constituency gi MLA Okram Suresh Kumar na athoiba mithung Manipur Site Samiti Thawal gi president thabak tagi potharaba wing commander Akoijam Devendra Singh na thromapu aduga Manipur Public Service Commission gi hanagi member Laimujam Manau Singh na akhanaba mithung len oina saruk yakhi Thongi saruk ama oina ngasi gi athoiba mithung len na lusingduna saruk yakhiba sing yauna site gi mana sing asibu katpirakhiba laikhidraba laiwikhrabagi photo singda leisu katuna amadi miyam punna minute ama tumina leptuna ikaikan utkhi ngasi lanthokhiba site gi mana sing adudi Saitevati Ningombam na katpirakpa Ningombam Pramodini Nixing Saitamana 2021 na Tikendrajit Akoijam na iba Wari Machagi Lairik Punsigi Laimai Amada Haiba Larikta Nauksekpam Ongbi Lakshi Laimana Katpirakpa Akoijam Sauton Rajkumari Muktasana Nixing Saitamana 2021 na Srikant Haiba Novel Adu Manipurida Handok Pirapagidamag Dr. Tensubam Kunjakesur Singhada Dr. Akoijam Lokendra na Katpirakpa Akoijam Waja Bijoy Nixing Saita Mana 2021 na Imojit Ningombam na iba Sayeng Lairik Loibi Singhum Lengdana Haiba Sida Aduga Thabuk-tagi Potharaba Wing Commander Akoijam Devendra na Katpirakpa Akoijam Ongbi Binodini Nixing Saita Mana 2021 na Kunjalal Yenrembamna iba Naina Wareng Gilairik Maharaj Kumari Binodini Haibasida Piki Throm aduda Manipur Site Samiti Thawal gi sahi gi sefong kunganipan suba masing yening amasung Henam Gambhir na iba Saireng Lairik Sumthang Makhong Thiba Haiba Laik Asida Laik Asisu Phongki Moreda dengue gi case leptra hengalak lei ngarang su dengue gi case ani thengnaduna apunba case mawdragam mari sukhre Case ani adu More Hospital leiba Prasna Diagnostic test torba da thengnakibani hairi mi ani adu More gi kanan veng dagi ama amadi sabang phai dagi amani hairi District Malaria Department tenupal gi mieng makhada case thengnari ba mafam sing aduda Special Malaria Unit More gi team na section tharang lokhotpa hokre hojik phawda active case tara leiri hairi Malemda sports ki powerhouse ni hainariba Manipur bu sanari masing hena putoktuna amukka hena malemda sak tak nabagi paikhalakpa khongthang ama oina ngase youth world boxing champion SS Sarjubala Devina Lusingba Sarjubala Millennial Boxing Foundation registration tawkhiba loinana atuba matamda academy ama haunaba sem saba punamak loikre ngase kongba khetri lekai da leiba Sarjubala Millennial Boxing Foundation ki office ta pangthokpa foundation asigi members singi mifam amada youth world boxing champion secretary SS Sarjubala Devina Hai Manipur sanabagi lamda talent aduki matik leiba sanabada thawai yawba iramdam amani talent phana leirabasu uthokpham leitaba practice tokpham leitabana maram oiraga naha kaya ngawsat naduna leiba kaya amasuni mafam masida academy ama hangba haibasi ayak ki ningjirakpa mangla nama oiba da natana akoibada amadi arapada leiba boxing masanabu pamjaba naha kaya da ayak ki sahi 39 ki experience adu share tawduna iramda manipur gi mating leiba sanaroi masing hena puthokpa ngamgani haina phongdorpaga loinana naha kaya ama nisa saduna aranba maikairomda khong thangjliba asisu sanabagi itil piduna nisadagi lapthokpa ngamhangani haibasi ayaki asetpa thajabani haina mahangna phongdokki
ꯍꯧꯈꯤꯕ ꯆꯍꯤ 2019 ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯑꯅꯤ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯨꯁꯨ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯨꯁꯨ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯈꯥ ꯄꯣꯠꯁꯪꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯨꯁꯨ ꯁꯥꯟꯅꯔꯣꯏꯒꯤ ꯒꯥꯔꯖꯤꯌꯟ ꯀꯣꯏꯖꯝ ꯏꯕꯨꯡꯉꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯋꯨꯁꯨ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯝꯇꯕꯨ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯀꯌꯥ ꯊꯣꯛꯂꯦ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯅ ꯇꯧꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯍꯧꯗꯕꯒ ꯂꯣꯏꯅꯅ ꯒꯥꯔꯖꯤꯌꯟꯁꯤꯡꯗ ꯁꯦꯜ ꯊꯨꯝꯒꯤ ꯆꯩꯊꯦꯡ ꯄꯤꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯋꯨꯁꯨ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯒꯥꯔꯖꯤꯌꯟ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ All Manipur Democratic Women's Association Amdwana All India Democratic Women's Association Gilusing Makada Sak Lamba Laitaba Punsi Sangvidhana Ingonda Piba Hak Haiba Manipurda Sataba campaign ngasi losin kre campaign nasida miyamgi signature lising kun gamanga cham ga trauma khom ga loinana khongalaba signature sing asi India gi president da thargani hairi campaign ngasi AMDWA gi cadre singna Manipur gi district Tatruk manungda district Trama thoida leiba khung amasung town chani henbada satuna signature khom kibani masi thabak phangdabagi sang hingalakpa nakal amuromdana nomada sangdaba yadra problem singi mamal yamna tangkhalakpa asina maram oiraga income lakpagi sang hangthrakpana paksana miyamgi kang kudingmaki pot leibagi pangal sonthalakpa mi amana sabgi sang hantrakpadagi sak lamba missing leiba leipak Indiana oiri haina Global Hunger Report utli manamaduna athubada public distribution system mipum khudingmak phanganaba amasung mapangal kaknaba demand tawgani India gi president da miyamna torokpa sign asiga loinana demand kya su thagani masigi manungda public distribution system mipum khudingta phangalu food security gi namak budget sefam hengana hapu PDS ki kuthang da piba seng hawai gi sang hengat halu hawai asathau Sini singba yauna tangai phadra polam tra mari amasung PDS ki kuthangda kerosene liter amada lupa tramara phangalu mangan hengat pathingu sakthong gas cylinder gi mamal hanthalu amadi PDS ta biometric system sina lepu haiba singba yauri ngasi amwada gi office ta association asigi office bearer sing president Sanam Sundari vice president Asem Binodini secretary A Asabala na singba yauna pangthokpat Thoramduda signature khomba loisile masi Rashtrapati Bhavan da thargani haina lauthokibani Pumlok GP gi ward number 2 gi member na MG Narega scheme gi makhada sugudaba thabak sing sudana yamlaba sempham ama lauthokre haina ward asida leiba praja singna ngasi Manipur Press Club ta pangthokba pangmising unabada phonokre ward asida leiba A Syam Kowa amana hai Pumlok GP gi manungda leiba ward number 2 ase K. Rajeshwari Kauwa Amana member Oivani Mahakna MG Narega scheme gi makhada construction of cement lining drainage both sides from Isum Pukri Mapa to Ahanthem Sam Mapa Haina drainage gi lupa lak manga lising yak kuthra humdoi ase thabak sudana lathokibani financial year 2020-2021 gi MG Narega scheme gi makhada lakpa sempham asina hairiba drainage asi sembagi mahutta thabak sudana lathokhiba asi mari lenaba singna yengsinbiu haina mahana phonokhi haukiba August ki tarukta ti lungkam kauba nupa amana lungkam khongsai chief of kharam thadoi amadi August mapandana amuk kom haina lauthokhiba adu kharam Thadoi Aimon Village Authority na khangde haina khulasigi caretaker oina leiribi nupi amana Manipur Press Club ta pangthokpa pawmising unaba amada phongdokhre maana hairiba nupa asina lam pambagi ningthau pambagi jat tribe khongsaibu kom haina phongkhibani loinana karam thadoi asi Aimol khunni Aimol oina adumak leijagi haina maana phongdokhi Sasinaba website sing sinaduna miyam na namthak taruga credit card sing hura lamba mioi ani Delhi police na phare gang of cyber frauds pu thugai kre Burari Delhi da leiba sahi nifunga surba Subhash Chandra Jana mahaki HDFC bank credit card tagi lupa lakh amga lising maudraga mari jamri ga marfu lathokre haibagi complaint ama North District Cyber Police Station na phangki IPC 420
की मखादा केस अमा दिल्ली पुलिस ना रजिस्ट्रेशन तौकी फारब मियोय अदुना हाइड्रोपदा सेनफम अदु प्रॉपर्टी सर्च ऐप अमदा ट्रांसफर तौकी मियोय सिंग अदुना मफम होंग होंगदुना थबक तौरम थेंगनकी मोबाइल फोन डिलीवरी तौबगी लॉजिस्टिक सर्विस अमसु मरा लेरबा मियोय सिंग अदुना तौरमकी फारबा हरियाणा की हिसर लेबा सही 19 सुरबा अतुल शर्मा कौबा मियोय अदुना केरोल बागता अनुबा स्मार्टफोन अनि योनब होनरमकी मोतीनगर फ्लैट अमा लौरगा कोमल चांदनी अमसुंग जैनब हाइना मिंग थोलगा कॉल सेंटर अमा थमलगा कॉलर सिंगबु कौरगा सेल तानबगी थबकसु तौरमकी अतोपा फारब मियोय अदुना प्रदीप कौई अतुल शर्मा सीब कौबा मियोय अमगा पुल्लगा अमेरिकन एक्सप्रेस बैंक ता सासिनबा वेबसाइट अमा हांगदोकलामी पुलिस ना मोबाइल फोन 17 अनोबा मोबाइल फोन की पैकेट अनि लैपटॉप अनि डेबिट कार्ड सिंग सिम बॉक्स अनि सिम कार्ड हुमजाग निपान सासिनबा आधार कार्ड तरे खसु फकी हाइरी हौजिक अरोइबदा मरोय पाउ पिजरी ngasi इंडिया ना निंखा तंब फंगलखिबा सही हुमद्रामा सुबगी मोटर बाइक रैली अनि ngasi सिमिस्टर एन बिदेना हप्ता काजिबुंगी लमथाखरे इंडिया की मचु अहम की फिराल INA मार्टियस मेमोरियल कॉम्प्लेक्स ता यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन चिंखत्रे मणिपुर निंखा तमलकपगी सही हुमदा तरुक सुरकपगी थोरम मफम कया पांथोकनख्रे लोइनना सासिनबा वेबसाइट सिंग अदुना मियामना नमथाक तोरंबा मियोय अनि दिल्ली पुलिस ना फारे ngasi gidi mes parum sanuk saba matang sar loijere miyam omkana khurumjari